Lakhipuronline puthok saba Jun gi tang tara taruk nongmaijing numit ki Khomjinba Pao tabirase. Ahanbada maruipa Pao kumsi chahigi Sahitya Academy Yuba Puruskarna Waikhom Chingkai nganbada aduga Sahitya Academy Bal Sahitya Puruskarna Ketrimayim Subadanida piragani. Jiribam District Administration na Jiribam gi relief camp ta leiriba miyamda makhatana tengbangli. Silchar Tarapur Rail Station dangarang ayuk train na taktuna miyoyama sire. Common Club Lakhipur na silang duna taram nokpagi thoroma mapangtokre. Jiribam gi irang asina tongan ba relief camp singda makhatana tengbang naragli. Amasung futsal sanaroi singbu puinabati ME School da taram nokre. Haujik mapunga papau tabirasi. Sahitya Academy New Delhi na laibak asigi tongan balon singi aiba aibi singda pigadaba Sahitya Academy Juba Puraskar lisingani ka kunmari pina balak thorokpada Manipuri lon gi oina Waikhom Chingkai nganbana iba Sairingi Lairik Asiba Turel Yaurakle Award asida copper plaque amati sel oina lupa lising yangkai yauri aduga Sahitya Academy New Delhi na laibak asigi tongan balon singi aiba aibi singda pigadaba Sahitya Academy Bal Sahitya Puraskar Award lisingani ka kunmari pina balak thorokpada Manipuri lon gi aiba Ketrimayim Subadani Yaurakle Mahakna iba angangi Lairik Malem Atia haiba Nobel asida mana asipina bakhalakpani Award asida copper plaque amadi sel oina lupa lising yangkai yauri. Jiribam District Administration na Jiribam gi relief camp singda leiriba miyamda makhatana tengbang pipa oina ngarang Jiribam Desi gi lamjing makhada camp singda leiriba singda chana thaknaba polam sing sak thongnaba gas amadi atei polam kya yenthokre PHED na chingba department singna changnaina thaknaba sing piri aduga CHC Jiribam gi doctor singna changnaina camp sing asida leiriba miyoi sing ana ayek sing yengseli loinana sanitary kit sing yenthokli aduga ICDS project nasu angang singda changnaina machi oiba chinjak sing piri district administration ki maiketagi stand fencing su relief camp sing da thamli Jiribam Municipal Council na camp sing gi akoibagi mafam sing luhena thamnanaba honaba kaloinana ZEO Jiribam na nahan Bidanagar Multipurpose Sports Complex da temporary school ama hangduna class 1 dagi na class 8 phawbagi angang singda lairik tambi ba hokre asigumba school sing asi atei relief camp sing da su hangdokani hairi Silchar Tarapur Rail Station da ngarang ayuk train na taktuna miyoi amasire thodokasi ngarang ayuk train tali lalingai da Silchar Mahuisasan train na taktuna sibani hairi mafam adugi miyamna thodogadugi matangda railway police ta taknaba matung police na asibak changadu postmortem gi damak Silchar Medical College ta thakre hairi pawasi iba phawbada hairi ba miyoi adugi masak maming khangba ngamdri MSc Nursing da PhD phangrakrabi Leisungbam Iris loinana handak amadi mamang chahi gi metric parikha da makok thongna pass tawrakraba Lakhipur Common Ward number 9 amasung 10 gi mahiroi sing amadi Tamil Nadu da pangthokiba Khelo India Youth Games da thangta da gold medal lawrakraba Lisam Ranat gi maphamda langyan khudol tamduna taram nokpagi thoromama ngarang thangje numita Common Club Lakhipur na silangduna club asigi sanglenda pangthokre club ki president Ingudam Tarun Kumar na mipamapo oiduna pangthokiba thoromda Arambam Gorgopal Ingudam Binod Ingudam Sotish Chandra amadi Leisungbam Robindro na chingba masak nariba miyoi kayana daista phamki MSc Nursing da PhD pangrakrabi Leisungbam Iris na mahaki oiba warol phongdokladuna haurakliba mahiroi singda makoi na tamliba mahi singda pungning changna honagadabani haiba wafam thamki thoromda Iris ki apokpa Leisungbam Ibocho amadi apokpi Leisungbam Ongbi Manju Devi sarukjaki Common Club Lakhipur gi General Secretary Ingudam Dijendra na program adu conduct obiki
Manipurda thokaningdaba thaudoksing thoktanambagi pandamda security forcing na cheksel thorang lokot pagi manung channa nahan jiribamgi Jakurador part 2 da yumthong kuntra nipurom da changduna thi humbagi thabak chathaki hairi maduda chingnaba mioi chamaga nifugi mathakta wahang pawang chathaki adumakpu thoidokpa mipa mipungi paudi leite hairi Thasigi tang tarukta jiribamgi sorok atingbi khunauda leiba soibam Sarat Kumar koba mioi ama mihathina halaba matung jiribamda irang horakpana maram oiraga Jiribam district asigi Porobekra subdivision gi manung channa leiriba lamtai khunau amadi atei atopa meiteina taba khundagi lanjennaduna Jiribam gi Bidanagar multipurpose sports complex indoor hall da relief camp hangduna leiriba mafam asida tongan ba CSO sing association amadi tongan ba mioi kyana phirol chana thaknaba amadi sel gi tengbang leptana panglakti ngarangsu Jiribam gi Pabuparada leiba Imphal gi NHIDCL da thabak toba Karam Roji gi imung manungna relief camp asida laktuna cheng thau tilona chingba chanaba potlam sing tengbang khre tengbang ba tu da Roji gi loinabi Bijeta Yumnam sarukjaki Karam Roji Singh Bauprada mayum moygra masana huji kenoda lamthelda NSIDCL da thabak tawjaba magi site gi angamba mateng khara relief camp da leiba ise isan jingi namakta kai to birei mateng pangjarai ado tungda su khara dum hena mateng pangba ngambo oijage Thasigi tang taruktagi Jiribam da thokliba iranga sinamaram oiraga Jiribam gi tongan ba mafam singda relief camp hangduna changjafam lauduna leiriba singi mafamda ngarang Guwahati da base toba Manipuri People's Front MPF All Assam Manipuri Maira Paibi Coordination Committee Lakhipur Common Maira Paibi Singirbon Mamang Laikai Maira Paibi amadi Singirbon Mutum Laikai Maira Paibi na relief camp singda P-roll thaknana bai sing hidak lang thak amadi sanitary napkin na chingba tengbang khre tengbang khongseda sida Dr. Posangbam Rajbihari Vice President Manipuri People's Front Central Committee Nongthombam Nobin General Secretary Manipuri People's Front Lakhipur District Committee Khaidem Kanta Advisor MPF Lakhipur District Committee Konjengbam Ongbi Aruna Devi President All Assam Manipuri Women Maira Paibi Coordination Committee amadi Lakhipur Kuman Maira Paibi Loop Singirbon Mutum Laikai Maira Paibi Loop Singirbon Mamang Laikai Maira Paibi Loop ki member sing sarukjaki khongseda sida sarukjaki ba Manipuri People's Front MPF ki Vice President Dr. P. Rajbihari Nahai Ai isamak aigi ming Dr. P. Rajbihari Singh Vice President Manipuri People's Front Central Committee koigi Guwahati da leiba head office tagi takpirakogi matungina ngasi koina Manipuri People's Front maruina koi sida lakchar organize tawjabadi Lakhipur District Committee na organize tawjabani koigi sigumba haukiba jungi tang tarukta laibak thiba thodok amagi matungda oirakliba Manipur amadi Jiribam da oiriba phibam masiga mari lenana Manipur gi mapanda leibiriba lejariba koi igi mari oiriba koi maiti singsisu leiba jadabadagi mafam asida sakliba maise ekoi kasar haibatai Assam dasu masi maisa se phangmasina maram ojare haraga ngasi ekoina sigma Bidanagar gi relief camp da leiramliba phibam si ubuda jam emotional oi koi ngajade aduna ekoina ngasi oina koi ising chananaba pochei khara aduga hidak langthak khara nupi macha singi sanitary pad amadi ekoi All Assam Manipuri Women Maira Paibi Coordination gi makhada kunkunda leibiriba Singirbon Maira Paibi Loop Mutum Laikai amadi Mai Laikai Lakhipur Kuman Maira Paibi Loop chingba sing signa ekoida akoi ga punna laminare haraga sigma makal gi chojaina na leriba mafam taruk natraga tarita leriba relief camp sida akoina ngamjaba khara asi se puna laksebani phirol amadi hidak lakthak aikoi ngasi nongni sigi manungda amuksu laksagani ngasi chorakwa akoi siga jamna darkar hoba kari mathok tage haba asi pochang sejang sing si akoina collection tobolo jare sigi makhadasu akoina oja singa jimpal hagadra JNM ga question majare haraga ati makhata ba akoina pujarakani Guwahati da leiriba akoigi MPF ki Central Committee gi President Y Upendra Singh aduga Secretary General M Priyadarshini Devi gi lamjing makada
ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯐꯝ ꯍꯧꯖꯤꯛ ꯑꯩ ꯊꯝꯖꯔꯤꯁꯤ ꯋꯥꯐꯝꯁꯤ All Assam Manipuri Women Maira Paibi Coordination Committee ki President Khomjinba Arunana haikibada lakchari che koi Lakhipur khumandagi ai isamak jagjari da ai All Assam Women Maira Paibi Coordination Committee gi ai President amani aduga loinana ai Lakhipur khumangi Maira Paibi gi akogi sin langja dana koi Lakhipur khuman khunjana mayam punamak si khaigatlaga koi pujarei mayam sigi awana tabasida koi mateng pangnabagi damakta loinana akoi Lakhipur Sengerbon gi mamang laikai Maira Paibi maning laikai Maira mamang laikai amasung maning laikai amasung motum laikai ahum punna akoi se punna lakminaraga akoi Lakhipur khuman Maira Paibi ga punna koi se moi se partner oina koi lakminadana kaino haibada koi gi ngasigi sidai sida awaba tadana mayam bekradagi jummai chakna laibasya masigi akoi angamba khatang mateng pangba ngamra jenge haidana koi mayamdagi khairaga angamba khairaga pujarakpasiga koi seisida isinaw lairiba imaicha lairiba asi jam nuaite koi ubada koi thamoi sokna nuaite aduga asigi nuaita base aina haijaningbadi Manipur gi koi gi Chief Minister CM na masi khara yang bada miang tabidana asigi awana sia kon binabagi damakta ai Manipur CM Chief Minister CM da so ai ningsingjari Lakhipur Khuman Maira Paibi ki General Secretary Thoksom Projesorina awana tariba relief camp sing da lairiba singda Lakhipur Khuman gi ward number 9 amadi 10 dagi angam mating pangba oina laksabani haiki ai Maira Paibi ki secretary Thoksom Projesori ka wi ai gi ai na kai hai ngasi leiramniba sumaina awana tadana chiklanje leiba mayam ase yam thina thamoi thongna nuaite adu khallaga hoina ngasi ward 9 amadi 10 dagi Lakhipur Khuman gi ward 9 amadi 10 dagi ngamjaba khatang oirabasu mateng oige haidina oinabani haidina hoina pujarai base ngasi leiramniba isininaw ibung ipasing sinane harauna maman jamdrabasu harauna loksin haina Manipuri People's Front Assam ki advisor Khaidem Kantana haikibada relief camp singi pipamasi obada yamnamak nungaite haina phongdokladuna Manipur Sarkar ki mideng changbiduna asigumba wathok lanthok asi amukhana thogan bitanaba santi oiba lamdabama oyalase haiba wafam thamki khoi ngasi lakjabasi khomchatsi khoigi handak jiribam da thokhiba wathok lanthokse masigi yenghenba amadi mateng khara pangjana bai tamta khoi lakjabani jengbiriba meng tabiriba kutimak nakona khomjari aduga ai isamaki ming Khaidem Kanta ai akogi Manipuri People's Front Assam haidna akogi Guwahati da headquarter oin leiba adugi Lakhipur District Committee gi akoi ai advisor ama oin leijabani adu akoi singchina kariguma pote khara akoi sinajagi ana lakpani aduna akoi si mafam sila aba matungda jamna nungaite jengbada phibam si ubada thamuida jamna koi nungaita bamasu phawi aduna masi Manipur Sarkar gi mieng changbiduna kogi hairiba sigumba athok lanthok se thopidana amko hanna thoandanaba aduga jam thuna karigumba peace ama purakna hairiba mioi singche mai gi mafamda handuna tandu leitana leinabagi tamakta haibasi Manipur gi Sarkar amadi Delhi Sarkar na su mieng changbiraga masi jam thuna loichanbu haiba wahi sima Jingdong Laikai Upper Primary School Relief Camp ta Convener Haikruzam Gobordhana Relief Camp asida lairiba award passing gi matangda mineral water medicine gas cylinder amadi sel na chingbani haina phongdorki chana ba thangna ba se na ba chana ba ana eki hida langthak masi yamna tawbire adubu aikoina mafam asida maintenance taw matamda thongna na ba khona na ba cooking gas ke problem lei cooking gas sima mateng pangbi bangam basingna sinaw singna kaitang pangbira gadi hena thagat chagani Energy Healing Center Naturopathy and Magnetotherapy Hospital Mafamasida steam bath hot water immersion bath chiropractic bone setting
yoga, infrared, clinical magnetology, chakramat, spinal neuromessage acupuncture, acupressure, sirodhara message na chingba chawkhatlaba mahusa gi layeng pathap sing asina diabetes, kidney amadi liver gi anaba, paralysis, sciatica, spondylitis, khwang naba, khu naba, nerve gi anaba, blood pressure, heart disease, brain stroke, nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khuding makna hakchang phana lainanaba steam bath amadi panchakarma tawbiduna hakchang gi hu chenba toxin lauthokpa yai lengsin biragu energy healing center rongpur park 2 aduga city chamber na first floor Smile Market Central Road Silchar Wandani advance booking ki damak mobile number 9395 732 456 number asida call to birak namaning singjari Manipuri Kanbalup Makalna Jiribam da thokliba irang asida mipaiduna mayum makai thadokduna Kasar Lakinagar Jirigahata Changjafam Loduna Ladiba Uchathol Gularthol Lengang Pokpi Punamioi Nifuromgi Kunja Singda Makalamati Maifagi Makedagi Firol Amadi Chanana Potlam Singh Cheng Hawaii Biscuit Angang Singya Chapona Chingba Lakhinagar Mairapai Bilup Amadi Lakhinagar Development Club ki President Binoy Singda Ngarang Kusinakre Kongsat aduda Makal ki Chairman R.K. Sanahal Convener Seram Herajit Y. Kundalal Sinam Ibomcha Sribar Maifagi Advisor Irom Nilathas Khangabok Development and Students Union Manipur ki President Kairen Thoksom Moirangthem Meherin Amakcham Athoba Seram Mehenjit na chingba miyoi sing sarujaki Akoi Manipur kaiba ade Manipur isinau sing hingdaba ade Manipur isinau sing waraganda Akoi leiri na chongthokpirakpagi tanja sida haitare akoi Imphalomdagi flight direct lakcharakanda akoi yam hiraji ki yumda jujuk akoi lejarini mag yumda leirakanda akoi pabung unare akoi mam unarakanda akoi lamlamgi akoi asamda leiriba khun maitai khun myam sa punchilakanda akoi yamanus thambiriba chaminus thambiriba mana mafam myam sida akoi mateng pangjarure adugi hena muk nuksire ji gai nai kanda akoi gi relief camp sing da leram dabida hena soklabi chinau sing china akoi asam nom da chelakanda akoi sokpe ade na chelakpada hena nungsirisi asam gi leiriba maitai myam sigi marakta changagadi akoi hingne na changbirakpase sidagi hena nungaiba Manipur da thokliba irang asi tha 13 helaba matung jungi tang 3 ta Jiribam da kuki terrorist singna Soibam Sarat Kumar Hatkiba Atopa East Amadi West ki mafams kaya da su kuki singna maitai singda landarakliba Lok Sabha mikal matungi anobalila sing ibudau thangjing panana yaning da phongdoragli wafam sing asi Moirang Konung Kangla da pangthokiba paugi mifam amada thangjing pana Moirang Division ki Chief Advisor L Gopal Singh na phongdokkibani haina ibudau thangjing pana da gi thadorokpa pau amada hairi Aikoi yam ningakli bade aikoi praja sing khudong thiba khakte natana hadaki jiri gi thogok sidista jiri da satna bagi damakta aikoi ngasagi Manipur ki Chief Minister ki convoy ama satkibado khiba matamda aikoi kuki sing ne attack tor kana ngasagi nomai na pandana driver da aso open yohon kibadu madu angpane aduna tai bidi kariginobo aikoi gi sidala riba aikoi ngasagi security ki measures se masik management se everything aikoi fail way habine maduna police ki makko koriba DIG se maki magna toiba thabuk se kariba se kunna e tasena jiri sidista hantak toi bi irang se mangjona na magna jiri dale go policing outposting police station sing hariba district sigi leriba sing se phajana pik toksada thambata gari hawse kai dogi sahi ni matung da jiri damu mihan mi kun pakta na yumai tham ki tabak se tawdoi no tawroye Tolen Khungi Puinabati MA School Dangarang Pangthoki Batharomamata Gujarat Handakta Pangthokiba All Assam National Futsal Tournament Assam ki Mahut Sindona Sanabada Schoolasi Mahiroi Singh Kutubuddin Class 5 Ibomsa Singh Class 7 Langjing Le Michanu Class 7 Simran Das Class 7 Amasung NG Jaipabi Devi Class 8 ni Makhoi Mangada Lengyan Fi Kudol Tamduna Pugling Thokatki Thauramda Wahida Khatun NG Brajakishore Hazira Bibi W Molindro na chingba miyoi singna tais tapamki loinana school asigi headmaster Oza Robindrona program conduct tobiki thauram asigi khudongchaba lawduna Kasar Live YouTube amasung Facebook page ki maigedagi su sanaroi singi pungning thogatpa oina lengyan kudol tamtuna ikai khomna jaki thauramgi aroibada NG Brajakishore
General Secretary All Assam Soccer Futsal Association na handaki khongjat adugi matangda miyamda paudamki. Aroibada maroiba pau amukhanna kumsi chahigi Sahitya Academy Yuba Puruskarna Waikhom Chingkai nganbada aduga Sahitya Academy Bal Sahitya Puruskarna Ketrimayim Subadanida piragani. Jiribam District Administration na Jiribam gi relief camp ta leiriba miyamda makhatana tengbangli. Silchar Tarapur Rail Station da ngarang ayuk train na taktuna miyoyama sire. Common Club Lakhipur na silangduna taram nokpagi thoroma mapangtokre. Jiribam gi irang asina tongan ba relief camp singda makhatana tengbang naragde. Amasung futsal sanaroi singbu Punyabati ME School da taram na okre. Lakhipur Online YouTube channel gi pau sandok chaba ngasigi oinadi matang asida loijare.